lamta thangjagi akiba thodok wari asibu pathokchaba matamda soikiba lankibe kaya yaurasu mayamna nungsibiduna ngakpiyu Nelson, Wilson amadi Edison makhoi ahum asi yamna luna tinaje school ju pulli aduga laikaisu amatadagini makhoi ahum asi class 10 tamli inkhalakpa pakhang macha ama oibagi miki laikide school dasu makhoi ahumna akanna thau sari mi phunaba mengon na khanaba howbana makhoi ahumgi mathau oiri masamau loina fai mi wang chawi aduna mi se khanarage phunarage haina leiraba mitang atani numit ado lamta thangja ahanba numitni adubu makhoi ahumna tamliba school adudi soti tharamde nungthingi matamni school gi second break thaba matam aduda class 10 gi atopa section gi nupa ani khakta makhoi ahum changdana purami oja singna khangnarakpadagi Nelson, Wilson amadi Edison makhoi ahumgi mama mapa kaukhattuna yam thina ngangammi matungda amuk hanna tawragadi school asidagisu tanthokani haina warning pirammi aduga yumdasu makhoigi mama mapa singna ngangammi Wilson gi mapana afa nungai gi paw amata puroi aduda mi funaramega khanaramega aduda karan taramega asigumba paw ngatane nangna puraktoise oiroidaba namanaba aniduga nonganbadai numit taba faw koichat chatlaga lei darik laisu pabai wakhan amata leite asumna Wilson da wa khara kanna ngangammi adudagi Wilson na maching fatribane haiduna magi table gi lyric sing adu chakhairammaga ai yumdaga leidong natte haina sauna thoki aduda mamana Wilson kaidano ngai khone nangbu haina khami mapana khamun mama chatkisano haina ngangammi makhoigi imung adu ngasi numit ase lamta thangjena haiba kawkhre asawba mayam aduna Wilson adum tholakpana makhoigi konthong hendolakle mana Nelson amadi Edison da phone tawduna kauthokle adudagi Nelson Edison makhoi ni su yam sauna tholakli aduga makhoi ahum wari sanari Nelson na ngasaidai babaga mamagana ngangbada yumdaga leiroi haina tholakline Wilson ga Edison ga su ai suni mataw haina wari sanari makhoi ahum sum lakpana lamlong ahum phangba jaga ado yoksilakle lambi ado khara su sui yumsu lanna tari khara chatlaga mi poloi famsu leiri Nelson na sidi kaino singjuni ne Wilson na hawdong mali sidi chara siro aduda Edison na hai chaba fatte ngasi lamta thangjane saroi ngaroi singi machinjak thadoklambo oiramni tawhoide charunu Wilson na lai yamna ningbai waro lai yamna thajabai waro lai singse tholo o hairine loina fudat kene Nelson na hoine mataw loina fudat tawne Edison na noi ani lai yamna thajadaba tawgano amtang thengnaradi nabani nungaini adudagi Wilson na maching fatribane haiduna lai gi thadoklam liba singju sing adu makhongna kaukhairi Nelson na su mateng pangsilakpa oina kaukhayo mataw kaukhayo lai kaina mawasu amta lawde aduda Edison na tawgano haina khamdokli Wilson na chalase lao ngasidi yumdaga halloisi koichat chatlaga leidawni asumna makhoi ahum adu adum lakpana mang mapa adu yoksilakle matam aduda Nelson gi matungda mi inarakpa dawna tawri mana sat leithoaga yengbadadi kana suliramde mana magi wakhanna oiramnida khandokle makhoi ahum ado adum wari sanari handaksu Nelson gi tungda mi ama inarakpa dawna tawri handakti ma khongdagina kok fawa tu chungki adudagi mana Wilson amadi Edison da mataw aigi tungda mi ama inarae adudagi Wilson na fat leithoaga yengi adubu kanasu leiramde Wilson na nang suba kisu ki roidabada mi kihan ke kasu tawriye Nelson na asengbane hojikta aigi tungda mi ama asum inarakpa dawna hekta tawe aduga yengthokluba matamdadi kanasu hekta leiramde Edison na lai fattaba inara ajatlo ngasai nabani na lai gi singju sing ado kaukhairam-bagi Wilson na chatlo he wathi warem thokta tholaksano mamai mamit khangdaba makai kupak asina thajangene haina karem na ngangli makhoi ahumna wari sanaraga leithorakpada handakti
ꯁꯦꯡꯅ ꯎꯔꯦ ꯃꯪ ꯃꯄꯥ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯋꯥꯡꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯕ ꯑꯗꯨ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯂꯋꯥꯏꯒꯤ ꯁꯝ ꯆꯞ ꯆꯞ ꯌꯨꯡꯉꯤ ꯅꯦꯜꯁꯟꯅ ꯃꯇꯥꯎ ꯀꯩꯅꯣ ꯁꯤꯕꯨ ꯑꯩ ꯃꯤꯍꯨꯟꯒ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯗ ꯋꯤꯜꯁꯟꯅ ꯀꯤꯗꯕ ꯁꯥꯗꯨꯅ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏꯍꯦ ꯎ ꯋꯥ ꯃꯌꯥꯝ ꯁꯤꯒꯤ ꯃꯃꯤ ꯇꯥꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯖꯤꯟꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯍꯦꯛ ꯇꯨꯡꯃꯛꯇꯗ ꯈꯧꯗꯦꯝꯃꯛꯏ ꯑꯁꯥꯎꯕ ꯑꯃꯒ ꯃꯌꯥ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯂꯒ ꯑꯀꯤꯕ ꯃꯑꯣꯡꯗ ꯉꯪꯂꯛꯏ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯉꯥꯡꯂꯝꯕ ꯋꯥ ꯆꯞ ꯂꯦꯞꯄꯤ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯃꯁꯥ ꯑꯗꯨ ꯏꯐꯥ ꯐꯥꯖꯟꯕꯒꯨꯝ ꯇꯧꯔꯤ ꯑꯦꯗꯤꯁꯟꯅ ꯌꯥꯝꯅ ꯄꯤꯛꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯑꯝꯇ ꯌꯦꯡꯖꯦ ꯃꯇꯥꯎ ꯑꯁꯨꯝꯅ ꯍꯥꯏꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯣꯏ ꯍꯥꯏꯅꯔꯒ ꯌꯦꯡꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯃꯥꯏ ꯇꯪꯈꯥꯏ ꯑꯃ ꯌꯥꯎꯗ꯭ꯔꯕ ꯃꯁꯥ ꯑꯗꯨ ꯏꯈꯦꯡꯅ ꯌꯣꯝꯂꯕ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯄꯥꯏꯗꯨꯅ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯌꯥꯟꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯩꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯆꯦꯟꯅꯈ꯭ꯔꯦ ꯑꯦꯗꯤꯁꯟꯅ ꯂꯝꯕꯤꯔꯣꯝꯗ ꯆꯨꯝꯅ ꯆꯦꯟꯈ꯭ꯔꯦ ꯅꯦꯜꯁꯟꯅ ꯑꯣꯏ ꯊꯪꯕ ꯂꯧꯕꯨꯛ ꯇꯥꯕ ꯔꯣꯝꯗ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯋꯤꯜꯁꯟꯅ ꯌꯦꯠ ꯊꯪꯕ ꯃꯤ ꯄꯣꯠꯂꯣꯏꯐꯝ ꯂꯩꯔꯤꯕ ꯎ ꯋꯥꯅ ꯁꯣꯡꯅ ꯍꯧꯔꯤꯕ ꯔꯣꯝꯗ ꯆꯦꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯂꯝꯕꯤ ꯇꯣꯡꯈꯥꯏꯅꯈ꯭ꯔꯦ ꯅꯦꯜꯁꯟ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯁꯥ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯇꯥꯁꯟꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤ ꯑꯁꯨꯝꯅ ꯐꯝꯂꯒ ꯂꯩꯔꯤꯉꯩꯗ ꯃꯥꯒꯤ ꯃꯅꯥꯛ ꯑꯣꯏꯔꯞꯅ ꯃꯤ ꯈꯔ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯈꯣꯟꯖꯦꯜ ꯑꯃ ꯃꯥꯅ ꯇꯥꯔꯛꯏ ꯑꯗꯨꯗ ꯃꯥꯅ ꯃꯤ ꯂꯩꯔꯤꯕ ꯃꯥꯜꯂꯦ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯌꯨꯝ ꯐꯥꯎꯕꯗꯪ ꯊꯤꯟꯕꯤꯅꯕ ꯍꯥꯏꯒꯦ ꯍꯥꯏꯅ ꯈꯟꯈꯤ ꯃꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯂꯥꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯃꯁꯥ ꯑꯗꯨ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯦ ꯃꯥꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯈꯤ ꯑꯗꯨꯕꯨ ꯐꯤꯒ꯭ꯔꯥꯎ ꯍꯨꯝꯗꯨꯅ ꯌꯦꯡꯕꯗꯗꯤ ꯐꯣꯟ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯃꯍꯥꯛ ꯀꯞꯄ ꯍꯧꯔꯦ ꯌꯨꯝꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯑꯦ ꯑꯁꯣꯝꯗ ꯋꯤꯜꯁꯟꯅ ꯀꯝꯗꯧꯔꯤ ꯎ ꯋꯥ ꯅꯥꯄꯤ ꯁꯤꯡꯕꯤ ꯃꯌꯥꯝꯇꯅ ꯁꯣꯡꯅ ꯍꯧꯔꯕ ꯃꯐꯝ ꯑꯃꯗ ꯂꯝꯕꯤ ꯂꯃꯥꯡꯅꯔꯦ ꯃꯍꯥꯛ ꯃꯥꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨ ꯃꯪ ꯃꯄꯥꯗꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯈꯪꯍꯧꯗꯅ ꯋꯤꯜꯁꯟꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯣꯏꯔꯞꯅ ꯎ ꯋꯥ ꯇꯦꯛꯂꯒ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ ꯃꯍꯥꯛ ꯀꯤꯕ ꯍꯦꯟꯃꯟꯕꯅ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯃꯁꯥ ꯑꯗꯨ ꯏꯐꯥ ꯐꯥꯖꯟꯕꯗꯧꯅ ꯇꯧꯔꯦ ꯌꯦꯡꯊꯣꯛꯂꯨꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯑꯃꯝꯕꯒꯤ ꯑꯃꯝꯕ ꯉꯥꯛꯇ ꯎꯔꯤ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯤꯕ ꯇꯟꯖꯥ ꯑꯗꯨꯗ ꯋꯤꯜꯁꯟꯒꯤ ꯁꯥꯒꯟꯗ ꯈꯨꯠ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯏ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯇꯨꯁꯤꯜꯂꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯈꯣꯡꯅ ꯁꯤꯠ ꯁꯤꯠꯇꯨꯅ ꯇꯨꯡꯍꯟꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯅꯦꯜꯁꯟ ꯑꯣꯏꯔꯝꯂꯦ ꯅꯦꯜꯁꯟꯅ ꯃꯇꯥꯎ ꯑꯩꯅꯦ ꯅꯦꯜꯁꯟꯅꯦ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯔꯤꯗꯨꯅ ꯋꯤꯜꯁꯟꯅ ꯀꯅꯥꯅ ꯀꯤꯔꯣꯏꯗꯣꯏꯅꯣ ꯍꯣꯏꯅꯦ ꯃꯥꯏꯅꯦꯒ ꯍꯥꯏꯗꯕꯤꯗ ꯃꯤꯒꯤ ꯁꯥꯒꯟꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯁꯜꯂꯛꯑꯦ ꯑꯗꯣ ꯑꯦꯗꯤꯁꯟꯗꯤ ꯀꯥꯏꯗ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣ ꯑꯝꯇ ꯊꯤꯔꯨꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗ ꯅꯦꯜꯁꯟꯅ ꯑꯦꯗꯤꯁꯟꯗꯤ ꯁꯤꯗ ꯂꯩꯍꯧꯔꯕꯅꯦ ꯅꯪ ꯂꯧꯔꯨꯆꯣ ꯍꯥꯏꯅ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯏꯅꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯦꯗꯤꯁꯟꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯆꯠꯃꯤꯟꯅꯔꯤ ꯅꯦꯜꯁꯟꯅ ꯃꯥꯡ ꯊꯥꯅ ꯆꯠꯂꯤ ꯑꯗꯨꯒ ꯋꯤꯜꯁꯟꯅ ꯇꯨꯡꯗ ꯂꯥꯛꯂꯤ ꯋꯤꯜꯁꯟꯅ ꯀꯥꯏꯗꯅꯣ ꯃꯥꯅ ꯉꯥꯏꯍꯧꯔꯤ ꯍꯥꯏꯔꯤꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯁꯨꯛꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯅꯦꯜꯁꯟꯅ ꯁꯤꯗꯅꯤ ꯂꯥꯛꯑꯣ ꯌꯧꯗꯣꯔꯦ ꯃꯥ ꯅꯪꯕꯨ ꯌꯥꯝ ꯋꯥꯅ ꯉꯥꯏꯍꯧꯔꯤꯕꯅꯦ ꯑꯗꯨꯗ ꯋꯤꯜꯁꯟꯅ ꯈꯜꯂꯤ ꯀꯩꯅꯣꯅꯦ ꯁꯨꯛꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯧꯔꯤ ꯍꯥꯏꯔꯤꯁꯤꯕꯣ ꯑꯗꯨꯕꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯦꯗꯤꯁꯟꯅ ꯉꯥꯏꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯋꯤꯜꯁꯟ ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯄꯒꯨꯝ ꯇꯧꯔꯤ ꯃꯍꯥꯛ ꯃꯥꯒꯤ ꯐꯤꯒ꯭ꯔꯥꯎꯗ ꯌꯥꯎꯔꯤꯕ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯑꯦꯗꯤꯁꯟꯗ ꯀꯣꯜ ꯇꯧꯒꯦ ꯇꯧꯕꯗ ꯅꯦꯜꯁꯟꯅ ꯃꯇꯥꯎ ꯀꯅꯥꯗ ꯀꯣꯜ ꯇꯧꯒꯦ ꯍꯥꯏꯔꯤꯅꯣ ꯌꯦꯡꯉꯣ ꯇꯨ ꯑꯦꯗꯤꯁꯟꯗꯤ ꯑꯥꯗ ꯂꯦꯞꯄꯒ ꯂꯩꯔꯦ ꯑꯗꯨꯗꯒꯤ ꯋꯤꯜꯁꯟꯅ ꯑꯦꯗꯤꯁꯟꯒꯤ ꯃꯅꯥꯛ ꯈꯔ ꯆꯪꯁꯜꯂꯒ ꯀꯧꯏ ꯑꯦꯗꯤꯁꯟ ꯌꯨꯝ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯗꯨꯕꯨ ꯑꯦꯗꯤꯁꯟꯗꯤ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯃꯥꯏ ꯑꯗꯨꯁꯨ ꯑꯣꯟꯁꯤꯜꯂꯛꯇꯦ ꯑꯁꯨꯝꯅ ꯋꯤꯜꯁꯟꯅ ꯍꯟꯖꯟ ꯍꯟꯖꯟ ꯀꯧꯕꯗ ꯈꯨꯝꯂꯛꯇꯕꯗꯒꯤ ꯁꯥꯎꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯅꯥꯛꯇ ꯆꯪꯁꯜꯂꯒ ꯑꯦꯗꯤꯁꯟꯒꯤ ꯈꯨꯗꯥꯡ ꯑꯗꯨ
ꯇꯥꯞ ꯄꯥꯏꯔꯒ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯆꯤꯡꯕꯗ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯐꯤꯕꯝ ꯑꯃꯗ ꯁꯠ ꯑꯣꯟꯊꯣꯛꯂꯛꯈꯤ꯫ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯋꯤꯜꯁꯟ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯗꯨꯅ ꯇꯨꯡ ꯍꯟꯅ ꯆꯦꯜꯂꯛꯄꯗ ꯉꯁꯥꯏꯗꯒꯤ ꯃꯥꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯅꯦꯜꯁꯟ ꯑꯗꯨ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯄꯥꯏꯗꯨꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯋꯤꯜꯁꯟ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ꯫ ꯑꯁꯣꯝꯗ ꯑꯦꯗꯤꯁꯟ ꯑꯗꯨ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯃꯅꯥꯛ ꯑꯣꯏꯔꯞꯅ ꯌꯨꯝ ꯑꯃ ꯂꯩꯕ ꯑꯗꯨ ꯎꯔꯦ꯫ ꯃꯥꯅ ꯌꯨꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯊꯣꯡ ꯊꯤꯜꯂꯤ꯫ "ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯊꯣꯡ ꯑꯝꯇ ꯍꯥꯡꯕꯤꯌꯨ"꯫ ꯑꯁꯨꯝꯅ ꯍꯟꯖꯟ ꯍꯟꯖꯟ ꯊꯣꯡ ꯊꯤꯟꯗꯨꯅ ꯀꯧꯕ ꯑꯗꯨꯗ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯀꯨꯟꯖꯣꯅ "ꯑꯣ ꯀꯅꯥꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯕ ꯑꯁꯤꯗ ꯊꯣꯡ ꯊꯤꯜꯂꯤꯕ ꯑꯗꯨ?" ꯑꯦꯗꯤꯁꯟꯅ "ꯏꯄꯨ ꯊꯣꯡ ꯑꯝꯇ ꯍꯥꯡꯗꯣꯛꯄꯤꯌꯨ, ꯑꯩ ꯀꯤꯕꯗ ꯂꯣꯏꯔꯦ" ꯍꯥꯏꯅ ꯀꯞꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯑꯃꯥꯏꯕ ꯀꯨꯟꯖꯣꯒꯤ ꯃꯆꯥꯁꯤꯡꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯀꯨꯟꯖꯣꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ "ꯏꯕꯨꯡꯉꯣ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯛꯈꯤꯅꯣ" ꯍꯥꯏꯅ ꯈꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯗꯤꯁꯟꯗꯤ ꯊꯣꯡꯖꯤꯟ ꯍꯦꯛ ꯀꯥꯟꯁꯟꯕꯒ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯀꯨꯟꯖꯣꯅ ꯃꯆꯥꯁꯤꯡꯗ "ꯅꯣꯏ ꯑꯉꯥꯡ ꯑꯁꯤ ꯁꯨꯃꯥꯡ ꯑꯁꯤꯗ ꯑꯃꯨꯛꯇ ꯊꯨꯅ ꯊꯥꯡꯗꯣꯛꯑꯣ"꯫ ꯑꯁꯨꯝꯅ ꯃꯆꯥꯁꯤꯡꯅ ꯑꯦꯗꯤꯁꯟꯕꯨ ꯁꯨꯃꯥꯡꯗ ꯊꯥꯡꯗꯣꯛꯇꯨꯅ ꯐꯛ ꯑꯃꯗ ꯍꯤꯞꯍꯟꯂꯤ꯫ ꯑꯗꯨꯒ ꯀꯨꯟꯖꯣꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯏꯁꯤꯡ ꯑꯁꯦꯡꯕ ꯑꯃꯗ ꯇꯥꯏꯔꯦꯟ ꯃꯅꯥ ꯑꯗꯨꯅ ꯑꯦꯗꯤꯁꯟꯒꯤ ꯃꯁꯥꯗ ꯈꯤꯛꯆꯟꯂꯤ꯫ ꯑꯗꯨꯗꯒꯤ ꯑꯦꯗꯤꯁꯟ ꯑꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ꯫ ꯀꯨꯟꯖꯣꯅ "ꯀꯃꯥꯏ ꯇꯧꯔꯤꯅꯣ" ꯍꯥꯏꯅ ꯍꯪꯕꯗ ꯑꯦꯗꯤꯁꯟꯅ ꯃꯈꯣꯏꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯦ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣꯅ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯆꯥꯁꯤꯡꯗ "ꯂꯥꯇꯦꯟ ꯑꯃꯃꯝ ꯄꯥꯏꯔꯛꯑꯣ, ꯑꯗꯨꯒ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯅ ꯂꯩꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯁꯤ" ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯑꯗꯨꯒ ꯑꯦꯗꯤꯁꯟꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯗꯁꯨ ꯄꯥꯎ ꯄꯤꯅꯕ ꯍꯥꯏꯕꯗꯒꯤ ꯑꯦꯗꯤꯁꯟꯅ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯅꯦꯜꯁꯟ ꯋꯤꯜꯁꯟꯒꯤ ꯃꯃꯥ ꯃꯄꯥꯗꯁꯨ ꯐꯣꯟ ꯇꯧꯗꯨꯅ ꯄꯥꯎ ꯄꯤꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯀꯨꯟꯖꯣ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒ ꯃꯤ ꯄꯣꯠꯂꯣꯏꯐꯝ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯑꯦꯗꯤꯁꯟ, ꯋꯤꯜꯁꯟ ꯑꯃꯗꯤ ꯅꯦꯜꯁꯟ ꯍꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯨ ꯂꯣꯏꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯃꯆꯥꯁꯤꯡꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ꯫ ꯑꯃꯥꯏꯕ ꯀꯨꯟꯖꯣꯅ "ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯅꯣꯏ ꯑꯃꯨꯛꯇ ꯇꯨꯃꯤꯟ ꯂꯩꯅꯧ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯑꯩꯅ ꯐꯪꯅꯕ ꯊꯤꯒꯦ"꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯀꯨꯟꯖꯣꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯜꯂꯒ ꯌꯦꯡꯕꯗ ꯎꯔꯦ ꯅꯦꯜꯁꯟꯅ ꯂꯧꯕꯨꯛ ꯂꯣꯝꯗ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯄꯥꯟꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨ, ꯑꯗꯨꯒ ꯋꯤꯜꯁꯟꯅ ꯃꯪꯂꯣꯝꯗ ꯂꯩꯕ ꯎ ꯋꯥ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨ꯫ ꯀꯨꯟꯖꯣꯅ ꯋꯤꯜꯁꯟꯕꯨ ꯌꯦꯡꯕꯗ "ꯑꯁꯤꯃꯗꯤ ꯕꯦꯔꯥ ꯀꯥꯗꯧꯔꯤ, ꯅꯣꯏ ꯈꯔ ꯊꯨꯅ ꯎ ꯋꯥ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯣ". ꯑꯁꯨꯝꯅ ꯀꯨꯟꯖꯣꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗු ꯇꯥꯛꯇꯨꯅ ꯊꯤꯕꯗ ꯅꯦꯜꯁꯟ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯄꯥꯟꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯦ꯫ ꯑꯗꯨꯗꯒꯤ ꯋꯤꯜꯁꯟꯅꯁꯨ ꯎ ꯋꯥ ꯑꯗꯨꯒꯤ ꯃꯔꯛꯇ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯃꯆꯤꯟꯗꯒꯤ ꯀꯣꯡꯒꯣꯜ ꯊꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯀꯨꯟꯖꯣꯒꯤ ꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯅꯦꯜꯁꯟ ꯑꯃꯗꯤ ꯋꯤꯜꯁꯟꯕꯨ ꯐꯛ ꯑꯗꯨꯗ ꯍꯤꯞꯍꯜꯂꯤ꯫ ꯑꯗꯨꯒ ꯂꯥꯏꯒꯤ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯊꯝꯗꯨꯅ ꯂꯥꯏ ꯇꯥꯏꯅꯕ ꯍꯧꯔꯤ꯫ ꯀꯨꯟꯖꯣꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯋꯥ ꯁꯣꯜꯂꯛꯄꯗ ꯅꯦꯜꯁꯟ ꯑꯗꯨ ꯃꯃꯤꯠ ꯑꯗꯨ ꯉꯧꯇ꯭ꯔꯣꯛ ꯉꯧꯅ ꯄꯥꯡꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯦꯟꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄꯗ ꯃꯌꯥꯝ ꯆꯪꯗꯅ ꯐꯥꯔꯤ꯫ ꯑꯗꯨꯕꯨ ꯋꯤꯜꯁꯟꯗꯤ ꯃꯆꯤ ꯂꯦꯡꯗꯦ꯫ ꯃꯤꯍꯨꯟ ꯌꯦꯡꯕꯗꯁꯨ ꯃꯍꯥꯛ ꯃꯤꯍꯨꯟ ꯌꯥꯎꯔꯤ꯫ ꯑꯃꯥꯏꯕ ꯀꯨꯟꯖꯣꯅ ꯋꯤꯜꯁꯟꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯅꯕ ꯃꯍꯥꯛꯀꯤ ꯑꯌꯧꯕꯤ ꯊꯥꯛꯇ ꯍꯣꯠꯅꯔꯤ꯫ ꯂꯩꯋꯥ ꯀꯌꯥ ꯑꯀꯟꯕ ꯁꯣꯟꯂꯤ꯫ ꯑꯗꯨꯕꯨ ꯋꯤꯜꯁꯟꯗꯤ ꯃꯆꯤ ꯂꯦꯡꯗ꯭ꯔꯦ꯫ ꯀꯨꯟꯖꯣꯅ ꯊꯃꯣꯏꯅꯨꯡꯗ ꯈꯟꯂꯤ, "ꯑꯁꯤ ꯑꯉꯥꯡꯁꯤꯃꯗꯤ ꯌꯥꯔꯔꯣꯏ" ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯗꯗꯤ ꯍꯥꯏꯗ꯭ꯔꯦ꯫ ꯀꯣꯟꯅ ꯅꯦꯜꯁꯟꯕꯨ ꯂꯥꯏ ꯇꯥꯏꯅꯕ ꯂꯣꯏꯔꯒ ꯍꯥꯏꯒꯦ ꯈꯟꯂꯤ꯫ ꯑꯁꯨꯝꯅ ꯅꯦꯜꯁꯟ ꯑꯗꯨ ꯀꯨꯟꯖꯣꯅ ꯇꯥꯏꯔꯦꯟ ꯃꯅꯥ ꯑꯗꯨꯅ ꯈꯤꯛꯄꯗ ꯌꯥꯝ ꯁꯥꯎꯅ "ꯅꯣꯏ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ" ꯍꯥꯏꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯤ꯫ ꯀꯨꯟꯖꯣꯅ "ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ" ꯍꯪꯕꯗ "ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏ ꯂꯧꯅꯤ" ꯍꯥꯏꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯂꯤ꯫ ꯀꯨꯟꯖꯣꯅ ꯌꯥꯝ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯟꯕ ꯂꯩꯋꯥ ꯁꯤꯖꯤꯟꯅꯔꯛꯄꯗꯒꯤ ꯅꯦꯜꯁꯟꯗ ꯆꯪꯂꯤꯕ ꯂꯥꯏ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯦꯟꯕꯥ ꯂꯥꯕ ꯑꯃꯨꯕ ꯑꯃ ꯈꯨꯗꯛꯇ ꯍꯤꯡꯅ ꯄꯤꯌꯨ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯨꯅ ꯌꯦꯟꯕꯥ ꯂꯥꯕ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯀꯨꯟꯖꯣꯅ ꯂꯥꯏ ꯑꯗꯨꯗ ꯀꯠꯇꯨꯅ ꯂꯥꯏ ꯇꯥꯏꯁꯟꯅꯕꯗꯒꯤ ꯅꯦꯜꯁꯟ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯋꯤꯜꯁꯟꯒꯤ ꯃꯃꯥ ꯃꯄꯥꯅ ꯀꯨꯟꯖꯣꯗ "ꯏꯆꯥ ꯑꯁꯤꯁꯨ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ" ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯀꯨꯟꯖꯣꯅ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ
angang asidi kanba ngammaroi haina hairakpada mama mapasing Edison Wilson su thamoi sokna kapki lamta thangjagi akiba thodok hairiba wari asi matang asida loisinjare soikiba lankiba kaya yaurasu mayamna nungsibiduna ngakpiyu aduga mayamgi wari happeningba leiragasu description da aigi WhatsApp number hapcharamge mayamna wari adubu WhatsApp number sida thabirau sungsoi soidana bathokcharake mayamna nungsibiduna aigi anauba channel asibu like subscribe amamtang tawiramu haina ikoknona kurumjari